Mayam bukuramjari mayam tatana haibirapa pizza do nasi semjarage machan mayam se yengminarasi maida cup amaga khara kashmir mo choba gajar adagi tomato adagi red chili aina machu boinam ne na sum phajanam ne hapani adu makhata ga sina sauce ki machan oiduni ahan bada chanam tilau kamen simba ani adai nilon gi tomato sauce ahum khak laure Sehoran spool ani di thokani adu matungda cheese amul cheese adu matungda ghee adu matungda yeast adagi kaya company gi organo adu chini masigi mathakta thum gatanga tongana hapiyu pizza semba horasi adu mathang step toy tapa horage singa saba khara lauraga yam di hebi ganu khara changam yenga dum hebiu adagi chini spool ama di hape yai adu bo ai changam dum mingjarage khara dum hapiro khaibiro matungda is se aina maida cup amaga khar lobani adugi chang ama hairagadi pura spool ama su si chang da hapiu spool amgi chang da the yo khainare si minute 30 muki chang khumjala thamira si khumjala thamasi minute 30 mo ai minute 30 muk semra adu makha ta ba mo hawrasi ai sai cup ama maida cup ama khara thamado cup sei loroge cup sem loroge wa tang hapchal lage si khara thanamge horen topa kanda niyo corn powder na su topa yabani adu bo corn powder leitabani na khoi maida sina dum horen top ka doini silore loe bosida tum katang si chang ama yengaga ai to ka doi ba chang si yengaga hapawrage tum khara dagi oregano se chalage china ma taste hena yauli semjarakke inside tinggi ba isto mintra matungda mintra tingum tungdas ana ida setorga mutosel lage kasik tahu tosel lage maside kainum di haija honinge isse inside panjawdre dum grocery market ta bread is hairaga dum phangani isse ado yam wasu wabi ganu yam laina phangani bazar market mani no grocery market any grocery market ta phangani si topa matamda aina iskit thitki basina changsina yara podi yare yadraga podi ising hatang chai busu yagani si topa matamda at least 15 minutes compulsory tot kadoni ay mitra nga to padi misle aduna sai
mangda totpa hobada hapkadabani adubu ai komada dum hapjarage kulama si mahau top pa mathokani butter hapasu yai adugi mahutta butter gi mahutta ghee sina hena pagani horen cheese sapakana butter sina mayak to khara kalli adu ghee sina khara muk khara chami ghee sina hapiro 15 minutes tot pa loire adu loraga container manung da hap toini adu hap tri ngai da thau normal thau or shai olive oil or shai phangdraga di normal refined do khatanga kutta napaga mathak to oina mathak ta nanjan biyo se hapchal laga phi anan bam torga khara maning khara saga do bam pham da kupsan biraga thangala thambiu pung amamuk thambiu atopa maida se pung amamuk thambiu adu matungda makha taba mo hobu yare khangse thangalaga sauce se hana siamna torsi mahi changse kangi ngoroge orange sauce semada komnawa kamen asinba ani ne tilau tangkhai du ne chanam maru mangamga aleisi morok sina machu phajana ba taru muktang hapba aga ngak sawalaba sanbirasi aktang sawalaga sai put kidu yare mai jim thal lage se grinder jar spices jar sida grind tawna ba hapsal si hap tringai da magi tomato se gi mapu se thok lage se wen hapsa lage ado ama se dum thana mage khayam do badi male mahi se posu pamui tang sing je wat to male semo tomato paste se mage grinder ta khayar matung da sauce se soina ai gi sima chu se khara delight ore yak to wale adubo sim morok mati morok asabudo khaya maga achu thon mai wani dubo yani du matung ta ba ya se thagat charage sauce semba loibaga horen asai tot ki ba maida do punga mu pha matungda mu khata ba mu season doini sagi chama sama mu aina gi pam ba gi season abani mayamna pamdraga su chamba refined oil natraga olive oil na season abira su yai sare ahamada aina semi ba paste masi maru marang machanni adu ahamada si han thara khada ga nan ga tapan ga kilo haigal lage
पेस्ट सेम मतंदा मचू खतंग यानगे हाजु पामजबे मखा पोलेसिन अदुम मचू लोइसंगेसु याय अदे मिर्च मसाला खरा हापावसु याय मतंग मतंग हापसे Tangnya, siya sale. Cini kera thada, cini kera hapsi. Tangkai mukti cangga, ada jadi oregano se, tangkai mau hapsalasi. Lagi sos yari kay nangan si nangigay hawa hay badun Iroi bada tang mo yung hapsi jap itu tumni ngobu kan tang nang yari ini nangan view nang basina sauce ini dum hawi matam pada naik terkaraga ya salah gitu. Kita caraga dua cup salaga saipung kamaga. Saipung tot kiba may dado muging minerasi kam caktarasi. Asing madisi chawtho leram godom naina sai aina Hangtoga magi gas log thokre ai ngasigi tawgodoga pizza se sida chigi pukham jido in steel jido in tawzarage ata maida se chairage makha dai si tamaga I magi size se musemage Aina sai sem ki ba tomato paste laser Nung matungda cheese hapsalasi aina slice ka amne cheese na saigi ai cheese slice ahum tani seasonary se adu matungda machan simla mirch adagi carrot adagi tomato adagi morok angangba dum pambidra budi haptra su yai makhata basu leidi sei sida kabi
adagi tilau sa oven na natin nasi di khang na taw doi ni khang nasi di mayam na yumda marang kai na phangba yung khuding makta doi toge ni khang jaw sa kom na khang jaw si da kom na taw semasi se thum bazar dagi ahongba yai ahongba mekta thum aina thum hap chali se ka dana bani hap chanjare yi pizza du matungda makhum khara tai toi du ba amana khumjan biro aduga mai gi chang se full thagat biro only 15 minutes adu kari gumba khangsina pa pa taragadi mai se medium da thambiraga at least 20 minutes thambiro ai 15 minutes tham loire adu makha ta ba makumak to yengsi